ꯗꯣꯂꯤꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯈꯨꯠꯇꯨ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯤ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯃꯤꯠꯇꯨ ꯆꯦꯟꯅ ꯎꯏꯁꯤꯜꯂꯤ ꯄ꯭ꯔꯦꯝ ꯇꯞꯅ ꯗꯣꯂꯤꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯔꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯈꯛꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯗꯣꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯅꯦ ꯈꯥꯏꯅꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏꯌꯦ ꯄꯨꯡꯁꯨ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯅꯣꯡꯁꯨ ꯍꯥꯡꯈꯤꯗꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕꯁꯨ ꯇꯁꯦꯡꯂꯤ ꯄ꯭ꯔꯦꯝꯅ ꯗꯣꯂꯤꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯍꯟꯈ꯭ꯔꯦ ꯗꯣꯂꯤꯁꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ ꯄ꯭ꯔꯦꯝꯅ ꯂꯩꯕꯤꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨꯅ ꯕꯦꯒꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄꯅꯤ ꯃꯃꯥꯅ ꯗꯣꯂꯤ ꯍꯜꯂꯦꯗꯅ ꯏꯃꯥ ꯃꯦꯒꯤ ꯍꯧꯕꯤꯔꯛꯎꯔꯣ ꯗꯣꯂꯤꯅ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯖꯒꯣꯏ ꯇꯝꯕ ꯂꯣꯏꯕꯒ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯄꯣꯊꯥꯔꯣ ꯆꯠꯂꯣ ꯗꯣꯂꯤꯁꯨ ꯃꯐꯤ ꯍꯣꯡꯂꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯄ꯭ꯔꯦꯝꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯗꯥ ꯌꯧꯕꯒ ꯍꯥꯏꯔꯛꯎꯀꯣ ꯁꯣꯝꯗ ꯄ꯭ꯔꯦꯝꯁꯨ ꯃꯦꯁꯦꯖꯇꯨ ꯍꯥꯡꯅ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯀꯣꯜ ꯑꯣꯏꯅ ꯁꯠ ꯇꯧꯁꯤꯜꯂꯛꯏ ꯗꯣꯂꯤꯅ ꯌꯧꯔꯕꯣ ꯌꯧꯗꯣꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯣ ꯌꯧꯕꯒꯅꯦ ꯃꯦꯁꯦꯖ ꯊꯥꯔꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦꯕ ꯈꯣꯡꯁꯤꯁꯨꯅꯦ ꯖꯒꯣꯏ ꯇꯝꯕꯒꯤ ꯂꯣꯏꯅ ꯆꯤꯛꯑꯦꯕ ꯐꯔꯦ ꯇꯨꯝꯃꯣ ꯑꯩꯁꯨ ꯌꯧꯔꯕꯒꯨꯝꯕꯅꯦ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒꯅꯦ ꯍꯥꯏꯔꯛꯎꯀꯣ ꯊꯝꯃꯦꯀꯣ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯗꯣꯂꯤꯁꯨ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯣꯂꯤꯁꯨ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯉꯥꯏꯔꯤ ꯋꯥꯡꯂꯦꯟꯁꯨ ꯂꯥꯛꯂꯗꯨꯅ ꯗꯣꯂꯤꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯋꯥꯡꯂꯦꯟꯅ ꯑꯉꯥꯡꯁꯤꯡ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯅꯥꯞꯄꯤꯍꯦ ꯑꯩꯈꯣꯏ ꯐꯥꯎ ꯉꯥꯎꯔꯦꯀꯣ ꯗꯣꯂꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯋꯥꯡꯂꯦꯟꯁꯨ ꯗꯣꯂꯤꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯈꯣꯏꯅ ꯄꯨꯟꯒꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯅꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯥꯂꯦꯝꯁꯨ ꯀꯃꯟ ꯔꯨꯝ ꯑꯗꯨꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯋꯥꯡꯂꯦꯟ ꯂꯥꯛꯄ ꯎꯕꯗ ꯍꯧꯒꯠꯂꯒ ꯚꯥꯏ ꯂꯥꯛꯑꯦꯗꯅ ꯃꯥꯔꯣ ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤꯃꯆꯥꯗꯣ ꯐꯝꯃꯨ ꯁꯤꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯗꯣꯂꯤ ꯐꯝꯊꯔꯤ ꯋꯥꯡꯂꯦꯟꯅ ꯃꯥꯅꯦ ꯑꯉꯥꯡꯁꯦ ꯄꯥꯝꯅꯣꯛ ꯅꯣꯛꯇꯕꯅꯤ ꯈꯪꯅꯧ ꯃꯃꯤꯡꯕꯨꯗꯤ ꯅꯪꯁꯨ ꯈꯪꯉꯝꯃꯅꯤꯗ ꯗꯣꯂꯤ ꯍꯥꯏꯕꯅꯤ ꯗꯣꯂꯤ ꯃꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯥꯂꯦꯝꯅ ꯍꯣꯏꯅꯦ ꯌꯦꯡꯕꯗ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯏ ꯑꯗꯨꯕꯨ ꯑꯦꯛꯇꯤꯡꯗꯨꯅꯤꯀꯣ ꯃꯔꯨꯗꯤ ꯗꯣꯂꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯥꯔ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯆꯣꯞꯇꯅꯕ ꯍꯣꯠꯅꯖꯒꯦ ꯃꯥꯂꯦꯝꯁꯨ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯁꯥꯔꯅꯣ ꯗꯥ ꯃꯥꯂꯦꯝ ꯑꯗꯨꯝ ꯀꯧꯋꯣ ꯋꯥꯡꯂꯦꯟꯅ ꯕꯦꯕꯥꯔꯒ ꯌꯥꯝ ꯐꯖꯕ ꯏꯪꯖ ꯇꯞꯆꯕ ꯑꯉꯥꯡꯅꯤ ꯁꯤꯟ ꯂꯥꯡꯕꯗꯤ ꯂꯣꯏꯈ꯭ꯔꯕꯣ ꯃꯥꯂꯦꯝꯅ ꯂꯣꯏꯁꯤꯜꯂꯕꯅꯦ ꯚꯥꯏ ꯑꯃꯗꯨꯗꯤ ꯌꯥꯎꯗ꯭ꯔꯣ ꯆꯥꯔꯝꯗꯥꯏꯒꯤ ꯀꯩꯒꯤ ꯌꯥꯎꯗꯅꯤ ꯌꯥꯎꯏꯅꯦ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯔꯤꯕꯣ ꯑꯉꯥꯡ ꯂꯥꯛꯏ ꯊꯣꯔꯛꯑꯣ ꯉꯥꯟꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯍꯩꯃꯥ ꯇꯥꯃꯣ ꯋꯥꯡꯂꯦꯟ ꯃꯥꯅ ꯗꯣꯂꯤ ꯍꯥꯏꯗꯨꯔꯣ ꯋꯥꯡꯂꯦꯟꯅ ꯃꯥꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯐꯖꯅ ꯁꯥꯕꯤꯌꯨ ꯃꯥꯂꯦꯝꯅ ꯑꯗꯨꯗꯤꯅꯦ ꯅꯪꯒ ꯉꯥꯏꯍꯥꯛ ꯑꯉꯥꯡꯁꯤ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯆꯥ ꯑꯝꯇ ꯇꯧꯔꯨꯒꯦꯀꯣ ꯉꯥꯟꯊꯣꯏꯁꯨ ꯅꯣꯛꯂꯗꯨꯅ ꯇꯥꯃꯣ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯟꯕꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯗꯣꯂꯤꯒ ꯉꯥꯟꯊꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ ꯉꯥꯟꯊꯣꯏꯅ ꯏꯕꯦꯝꯃꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯅꯁꯛ ꯅꯇꯧꯁꯨ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦ ꯗꯣꯂꯤꯅ ꯏꯅꯝꯃ ꯀ꯭ꯋꯥꯀꯩꯊꯦꯜ ꯇꯈꯦꯜ ꯂꯩꯀꯥꯏꯗꯩꯅꯦ ꯏꯅꯝꯃꯅ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯀꯗꯥꯏꯗꯒꯤ ꯐꯖꯕꯅꯣ ꯏꯆꯥ ꯑꯃ ꯌꯥꯎꯕꯗꯒꯤꯅꯦ ꯁꯛꯀꯁꯦ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯇꯥꯔꯦꯗꯨꯅꯤ ꯅꯣꯏꯗꯤ ꯑꯃꯨꯛꯅꯦ ꯏꯟꯈꯠꯂꯛꯄꯒꯤ ꯁ꯭ꯀꯤꯟꯒꯁꯦ ꯊꯣꯠ ꯂꯥꯎꯔꯤ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯑꯥꯔꯠꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯏꯅꯥꯎꯁꯤꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯅꯝꯃ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯄꯪꯇꯧ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯐꯤꯂꯝꯗꯤ ꯑꯃꯨꯛꯇꯁꯨ ꯅꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯩꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯍꯩꯅꯤꯗ ꯑꯩꯈꯣꯏꯅꯁꯨꯅꯦ ꯍꯦꯔꯣꯏꯟꯁꯦ ꯑꯅꯤ ꯁꯨꯍꯟꯒꯦꯅ ꯈꯟꯕ ꯑꯗꯨꯗ ꯅꯪꯁꯨ ꯄꯨꯊꯣꯛꯄꯤꯔꯁꯤꯔꯅ ꯇꯥꯃꯣ ꯋꯥꯡꯂꯦꯟꯅ ꯍꯥꯏꯕꯗꯨꯗꯅꯦ ꯍꯣꯏ ꯍꯥꯏꯔꯕꯅꯤ
ꯍꯟꯗꯛꯀꯤꯁꯤꯗ ꯂꯥꯏꯕꯛ ꯌꯦꯡꯉꯨ ꯑꯩꯈꯣꯏꯁꯨ ꯄꯥꯍꯧꯔꯒꯦ ꯅꯪꯁꯨ ꯄꯥꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯗꯣꯂꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯏꯅꯝꯃ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯤꯉꯩ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯗꯣꯂꯤꯕꯨ ꯀꯧꯔꯛꯏ ꯅꯨꯄꯥꯗꯨꯅ ꯆꯦ ꯗꯣꯂꯤ ꯑꯁꯣꯝꯗ ꯀꯀꯥ ꯍꯣꯏꯅ ꯂꯥꯛꯑꯣꯌꯦ ꯉꯥꯟꯊꯣꯏꯅ ꯆꯪꯉꯨꯔꯣ ꯑꯩꯁꯨ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦꯀꯣ ꯗꯣꯂꯤꯅ ꯍꯣꯏ ꯏꯅꯝꯃ ꯗꯣꯂꯤꯁꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯂꯦꯝ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯅꯤꯗꯨ ꯌꯨꯁꯨ ꯀꯥꯕꯣꯛ ꯉꯧꯔꯝꯂꯤ ꯋꯥꯡꯂꯦꯟꯅ ꯐꯝꯃꯨꯅꯦ ꯀꯣꯏꯒꯅꯣ ꯅꯪꯒꯤ ꯐꯤल्मꯒꯤꯗꯣ ꯀꯟꯐꯥꯔꯝ ꯇꯥꯔꯕꯅꯤꯀꯣ ꯗꯣꯂꯤ ꯍꯔꯥꯎꯅ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯂꯦꯝꯅ ꯏꯇꯥꯎꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯔꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯅꯣꯏ ꯐꯝꯃꯝꯃꯨꯀꯣ ꯃꯥꯂꯦꯝꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕꯁꯤ ꯋꯥꯡꯂꯦꯟꯒ ꯗꯣꯂꯤꯒ ꯈꯛꯇꯅꯤ ꯋꯥꯡꯂꯦꯟ ꯗꯣꯂꯤꯗ ꯍꯥꯏꯐꯦꯠ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯤ ꯑꯗꯨꯒ ꯗꯣꯂꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤल्म ꯏꯟꯗꯁꯇ꯭ꯔꯤꯗꯗꯤ ꯑꯩꯁꯦ ꯃꯃꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯗꯣꯂꯤꯁꯨ ꯇꯞꯅ ꯍꯣꯏ ꯇꯥꯃꯣ ꯑꯩꯁꯨ ꯈꯪꯉꯤ ꯋꯥꯡꯂꯦꯟ ꯐꯝꯂꯤꯕꯗꯨ ꯗꯣꯂꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯁꯤꯜꯂꯛꯂꯤ ꯗꯣꯂꯤꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯖꯔꯤ ꯋꯥꯡꯂꯦꯟꯅ ꯑꯩꯅ ꯄꯨꯊꯣꯛꯄ ꯐꯤल्मꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝ ꯊꯥꯕꯒꯨꯝꯕꯅꯤ ꯍꯦꯛꯇ ꯐꯥꯎꯗꯣꯔꯤꯕꯅꯤ ꯅꯪꯁꯨ ꯅꯁꯛꯅ ꯇꯧ ꯐꯖꯩ ꯇꯨꯡꯒꯤ ꯑꯁꯥ ꯆꯥꯎꯅ ꯊꯝꯕ ꯌꯥꯔꯤꯕꯅꯤ ꯑꯩꯅ ꯅꯝꯕ ꯐꯤल्म ꯈꯨꯗꯤꯡ ꯅꯪꯕꯨꯁꯨ ꯌꯥꯎꯍꯟꯒꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪ ꯈꯔꯗꯤ ꯌꯥꯕ ꯇꯥꯕꯅꯤ ꯗꯣꯂꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯀꯔꯤꯕꯨꯅꯣ ꯇꯥꯃꯣ ꯋꯥꯡꯂꯦꯟ ꯗꯣꯂꯤꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯛꯂꯤ ꯗꯣꯂꯤ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯐꯥꯎꯔꯤꯕꯅꯤ ꯂꯧꯊꯣꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯀꯟꯅ ꯄꯥꯏꯈꯤꯕꯅ ꯉꯝꯗ꯭ꯔꯦ ꯗꯣꯂꯤ ꯋꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯡꯂꯦꯟꯅ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯐꯖꯔꯤꯁꯤꯕꯣ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯒꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯔꯗꯤ ꯌꯥꯎꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯦꯗꯅ ꯗꯣꯂꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯋꯥꯡꯂꯦꯟꯅ ꯄꯥꯏꯔꯤꯕꯗꯨ ꯅꯝꯗꯅ ꯆꯤꯡꯊꯣꯛꯂꯤ ꯇꯥꯃꯣ ꯋꯥꯡꯂꯦꯟ ꯁꯣꯝ ꯅꯤꯁꯥ ꯈꯔ ꯀꯥꯔꯕ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯃꯌꯥꯝ ꯉꯥꯏꯅꯔꯤꯁꯦ ꯊꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯗ ꯋꯥꯡꯂꯦꯟꯅ ꯗꯣꯂꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯐꯥꯏ ꯃꯤ ꯇꯥꯅꯤ ꯇꯞꯅ ꯉꯥꯡꯉꯨ ꯑꯩꯗꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯅꯔꯕꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕꯅꯤꯗ ꯌꯥꯅꯗ꯭ꯔꯗꯤ ꯌꯥꯅꯕꯩ ꯊꯕꯛꯁꯨ ꯂꯥꯛꯀꯅꯤ ꯗꯣꯂꯤ ꯃꯁꯥꯗꯨ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯈꯟꯅ ꯐꯥꯊꯔꯤ ꯇꯥꯃꯣ ꯃꯤ ꯆꯪꯉꯛꯀꯅꯤ ꯊꯥꯗꯣꯛꯎ ꯋꯥꯡꯂꯦꯟꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯒ ꯀꯣꯏꯔꯨꯁꯦ ꯑꯗꯨꯒ ꯐꯤल्मꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟꯗꯣ ꯅꯪ ꯊꯤꯟꯕꯗ ꯇꯧꯔꯣ ꯗꯣꯂꯤ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯤ ꯃꯄꯥꯟ ꯊꯣꯛꯑꯁꯤ ꯋꯥꯡꯂꯦꯟꯁꯨ ꯍꯧꯒꯠꯇꯨꯅ ꯗꯣꯂꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯋꯥꯡꯂꯦꯟꯅ ꯍꯥꯏꯕꯗ ꯏꯜꯂꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯎꯍꯟꯒꯅꯤ ꯅꯁꯛꯅꯦꯅ ꯏꯐ ꯍꯦꯛ ꯐꯖꯔꯗꯅ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯗꯣꯂꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯛꯂꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯆꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ ꯈꯜꯂꯒ ꯃꯍꯥꯛ ꯇꯞꯊꯖꯔꯤ ꯗꯣꯂꯤꯁꯨ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛꯇꯨꯁꯨ ꯆꯥꯔꯤ ꯍꯥꯏꯕꯇꯅꯤ ꯍꯨꯛꯄꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯋꯥꯡꯂꯦꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯤ ꯀꯔꯝꯅ ꯋꯥꯡꯂꯦꯟꯒ ꯃꯌꯨꯝꯗ ꯍꯟꯅꯤ ꯈꯟꯕꯗꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯂꯤ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯅ ꯀꯨꯝꯅꯤꯡꯂꯤꯕ ꯐꯤल्म ꯑꯗꯨꯒꯤ ꯈꯜꯂꯒ ꯋꯥꯈꯜꯗꯨꯁꯨ ꯆꯔꯥꯡꯅꯔꯤ ꯉꯥꯟꯊꯣꯏꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯆꯥꯛꯇꯨ ꯀꯣꯊꯕꯗꯒꯤ ꯍꯦꯟꯗ꯭ꯔꯤꯗꯨꯕꯣ ꯗꯣꯂꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥꯎꯋꯦ ꯉꯁꯥꯏ ꯌꯨꯝꯗ ꯈꯤꯇꯪ ꯆꯥꯁꯤꯜꯂꯛꯄ ꯑꯗꯨꯏꯅꯦ ꯏꯅꯝꯃ ꯉꯥꯟꯊꯣꯏꯅ ꯏꯆꯦ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯔꯛꯏꯅꯣꯅꯦ ꯁꯤꯗ ꯆꯥꯛꯇꯣ ꯂꯩꯔꯗꯨꯕꯣ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯗꯣꯂꯤ ꯀꯣꯟ ꯐꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯉꯥꯟꯊꯣꯏꯅ ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯇꯥꯃꯣ ꯋꯥꯡꯂꯦꯟꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯤल्म ꯀꯨꯝꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨꯀꯣ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯦ ꯈꯜꯂꯗꯤ ꯊꯧꯅꯥ ꯂꯩꯕ ꯃꯊꯧ ꯇꯥꯏꯀꯣ ꯏꯅꯝꯃ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯇꯥꯃꯣ ꯋꯥꯡꯂꯦꯟꯁꯦ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗꯅ ꯑꯥꯔꯠꯇ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯤ
ꯑꯩꯈꯣꯏꯅ ꯊꯤꯌꯨꯁꯨ ꯃꯊꯪ ꯆꯍꯤꯗ ꯍꯥꯏ ꯂꯩ ꯅꯨꯄꯤ ꯊꯤꯔꯗꯤꯅ ꯐꯤꯜꯝꯁꯨ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯈꯔ ꯍꯣꯠꯅꯈꯤꯒꯦꯅ ꯇꯧꯗꯅ ꯂꯩꯔꯤꯅꯤ ꯃꯥꯕꯨ ꯅꯝꯊꯕꯤꯅꯕ ꯗꯤꯔꯦꯛꯇꯔꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯇꯦꯗꯣ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯁꯤꯅꯅꯦ ꯁꯦꯜ ꯄꯨꯊꯣꯛꯀꯦ ꯐꯤल्म ꯀꯨꯝꯖꯒꯦꯅ ꯙꯝꯃꯥꯗ ꯂꯥꯛꯏꯕ ꯑꯣꯏꯔꯣꯏ ꯈꯪꯗꯅꯅꯦ ꯑꯃꯠꯇ ꯂꯧꯗꯕꯅꯤ ꯃꯥꯗꯤ ꯗꯣꯂꯤ ꯃꯕꯨꯛꯇ ꯈꯟꯖꯔꯤ ꯑꯩꯕꯨ ꯐꯤल्मꯁꯦ ꯇꯣꯛꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇꯪꯒꯤ ꯂꯥꯏꯕꯛ ꯌꯦꯡꯁꯤꯔꯥ ꯑꯦꯜꯕꯝꯅꯗꯤ ꯃꯤꯅ ꯁꯤꯡꯊꯥꯕꯤꯔꯣꯏ ꯐꯤल्मꯁꯦ ꯑꯃꯕꯨ ꯀꯨꯝꯈ꯭ꯔꯗꯤ ꯃꯊꯪ ꯍꯥꯏꯔꯛꯂꯁꯨ ꯌꯥꯏ ꯑꯗꯨꯗ ꯇꯥꯃꯣ ꯋꯥꯡꯂꯦꯟꯒꯤ ꯃꯑꯣꯡꯁꯦ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ ꯐꯔꯦ ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯀꯣꯟꯁꯨ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯗꯣꯂꯤ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯋꯥꯡꯂꯦꯟꯁꯨ ꯗꯨꯀꯥꯟ ꯊꯣꯛꯂꯨꯕꯒꯤ ꯆꯪꯂꯛꯇꯨꯅ ꯗꯣꯂꯦ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯗꯣꯂꯤ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯒꯥꯔꯤ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯣꯂꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤꯅ ꯆꯥꯗꯕꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏꯁꯨ ꯊꯪꯅꯕ ꯀꯥꯗ ꯑꯉꯥꯡꯒꯤ ꯀ꯭ꯋꯦꯁꯟ ꯈꯔ ꯁꯦꯝꯂꯤꯕꯅꯤ ꯄ꯭ꯔꯦꯝꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ ꯗꯣꯂꯤꯅ ꯍꯜꯂꯣ ꯗꯥ ꯄ꯭ꯔꯦꯝꯅ ꯍꯥꯎ ꯑꯩꯁꯨ ꯁꯨꯇꯤꯡ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯦ ꯐꯤ ꯐꯥꯎ ꯍꯣꯡꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯏ ꯑꯗꯨꯅ ꯆꯥꯔꯣꯏꯌꯦ ꯂꯥꯝꯗ꯭ꯔꯗꯤ ꯌꯥꯔꯦꯗ ꯗꯣꯂꯤꯅ ꯏꯇꯞ ꯇꯞꯅ ꯉꯥꯡꯕꯗꯨꯗ ꯄ꯭ꯔꯦꯝꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯁꯨꯝ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ ꯍꯩꯃꯥ ꯑꯗꯨꯗꯤ ꯒꯨꯂꯤꯔ ꯀꯩꯅꯣꯝꯃ ꯆꯥꯁꯤꯜꯂꯨꯗꯅ ꯌꯥꯅꯤꯌꯦ ꯗꯗꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯃꯒꯦ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯣ ꯉꯁꯥꯏ ꯀꯩ ꯍꯥꯏꯅꯔꯛꯂꯕ ꯗꯣꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯝꯃꯤ ꯑꯊꯨꯕꯗ ꯅꯝꯂꯅꯤ ꯍꯥꯏꯔꯛꯑꯦ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯕ ꯅꯠꯇ꯭ꯔꯣ ꯗꯣꯂꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯈꯔ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤ ꯁꯣꯝꯗ ꯄ꯭ꯔꯦꯝꯁꯨ ꯐꯤꯔꯣꯜ ꯍꯣꯡꯅ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯃꯐꯤꯗꯨ ꯍꯣꯡꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯤ ꯑꯗꯣ ꯍꯌꯦꯡꯁꯨ ꯅꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯖꯒꯣꯏ ꯁꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯥꯗꯣꯏꯅꯦ ꯀꯅꯥꯅꯣꯝꯗꯅꯦ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯛꯎꯀꯣ ꯃꯤ ꯆꯪꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯌꯦꯡꯅꯤꯡꯂꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯅꯝꯍꯟꯒꯦ ꯅꯁꯥꯗꯣ ꯌꯥꯝ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯋꯥ ꯉꯥꯡꯕꯁꯨ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯑꯦ ꯄꯣꯊꯥꯔꯒꯦꯔꯥ ꯗꯥ ꯍꯌꯦꯡ ꯐꯖꯅ ꯁꯥꯟꯅꯔꯁꯦ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯗꯣꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯟꯅ ꯎꯏꯁꯤꯜꯂꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯋꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯃꯔꯤ ꯂꯩꯅꯩꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯅꯨꯀꯣ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯑꯐꯥꯎꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯩꯒꯤ ꯐꯤल्म ꯈꯨꯗꯤꯡ ꯅꯪ ꯀꯨꯝꯍꯟꯗꯣꯏꯅꯦ ꯆꯠꯂꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯗꯣꯂꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯇꯤꯌꯥ ꯊꯛꯇ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯅꯥꯃꯤꯕ ꯃꯥꯁꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯁꯤꯠꯂꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯅꯣꯡꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯅꯥꯃꯤꯕ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯉꯥꯜꯂꯝꯕ ꯃꯩꯉꯥꯜꯁꯨ ꯃꯨꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯀꯦꯟꯗꯜ ꯑꯃ ꯄꯨꯗꯨꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯀꯥꯡꯈꯜ ꯊꯥꯔꯤ ꯗꯣꯂꯤꯗꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯐꯩꯖꯨꯞ ꯑꯗꯨ ꯁꯨꯞꯆꯤꯜꯂꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯤ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨ ꯁꯦꯝꯂꯝꯂꯒ ꯃꯅꯥꯎꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯖꯤꯟꯕꯤꯔꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯅꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯒꯗꯕꯒꯤ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯂꯥꯛꯅꯔꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯂꯥꯛꯇꯨꯅ ꯗꯣꯂꯤ ꯍꯣꯏꯁꯨ ꯖꯒꯣꯏ ꯁꯥꯒꯗꯕꯒꯤ ꯀꯦꯕ ꯍꯧꯅꯈ꯭ꯔꯦ ꯗꯣꯂꯤꯅ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯁꯝꯗꯨ ꯈꯔ ꯆꯦꯠꯅ ꯄꯨꯟꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯆꯦ ꯁꯨꯅꯤꯅ ꯌꯥꯔꯣꯏ ꯑꯉꯥꯎꯕꯤ ꯅꯀꯣꯛꯇ ꯊꯦꯠꯇꯣꯏ ꯃꯌꯥꯝꯁꯤꯒ ꯒꯨꯂꯤ ꯆꯥꯁꯤꯜꯍꯧꯗꯅ ꯌꯥꯝ ꯆꯤꯛꯑꯒꯅ ꯆꯥꯕꯨꯗꯤ ꯆꯥꯈ꯭ꯔꯦ ꯗꯣꯂꯤ ꯍꯣꯏꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯃꯊꯪ ꯍꯧꯔꯛꯄꯗꯒꯤ ꯕꯨꯡꯊꯥꯏ ꯑꯃꯗꯤ ꯗꯣꯂꯤ ꯍꯣꯏꯒꯤ ꯖꯒꯣꯏꯁꯨ ꯁꯥꯅꯕ ꯀꯧꯊꯣꯔꯛꯂꯤ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯦ ꯗꯣꯂꯤꯗꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯕꯨꯡꯊꯥꯏꯁꯨ ꯍꯥꯏꯐꯦꯠ ꯗꯣꯂꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ
Jagoi adu minute kunmuk sangbo ibana warasu wana Dolly adu maksari hek loibaga manung changakpaga Dolly du wantharakli manakta leiramba satra amadi oza sing chansinaraktuna nakalamadi hipalli ozana mayam langbigano program se mukaini kaisu tawrisi wahabagi oiramniye bungthaisu Dolly gi mataudu nungaitana yengladuna nakanda famli Mamanabisingna makun masasingdu noibiri oza mana makokte sing kara hapibadagi mamit adu tapna panglai ozana Dolly kyan tarabo Dolly su akoibadu yenglakli adu gairi tare mem nayak potharo ko se ORS khara thakchilo yumgi misu ko khrabani horen hanmina na baidana wadana tawri oiramniye somdasu mapada call torokpadagi mapasu mayumda lagduna thadoi da chatna bairamli thadoi masu panthade mafi hongdoktuna Dolly gi school tamna lagli sum lagpana school su yori program leibanina koirang langli get adu hyphen ga silambaduda thadoi su manungda tamru changai kanada hangluni kadom chatkani khanduna koyeng yengli danja duda nupa mathorakli Madu ubada thadoina osaman bagi hangai kainum thangjage ba leisembana yani kari habigadabano aigi naoma masangam dabadagi wanthari en haiba adudo kaide leramne leisembana o ai school si go zadi na chadebo invite phang bagi lakpane ngayo ko ai hange leisembasu nakandon thoktuna loya amta laune loya su sangaktuna Lesemba kai haige hauji angang amma wanthaya bra kaino magi machene hai loyana o somda lakpiro thadoina yam nungai jare thadoisu loya ga changkhre lesemba wakhal da ngai ha khalli aduga chatkhriba thadoida amuk munna yengli makola sibu thadoiga manakreda aibu maming amta hanglusirane aisu henjinda khalamkhra baiduni khonjel manabo fo thadoiram gadra khaline adubu oiramoida asidi kulai kuchune rasi laimale amadudi muyega thiega yam haijabani asi khaladuna makutta paiba mobile ado kanagumba mada phone tawraduna mapalomda thokre thadoisu Dolly gi manakta changaktuna abe kamai tawrino nasa kaisu tawdrabo Dollyna khara fare ja adogi firon song toklabani adudi yumdoina potharo siro ayo sada hage machin mana ani do ozada haine ramlaga mayumda laklami mamana abe kamai torino dangbo aikhoi di pakhat pada yadre na pasuma gi class tai haibra adu loiraga lakin hairambani Dollyna ima kaishu tawdre ngarang digi kokse sumchikpa Aingi hak tungge aduga farani mamana chango potharo lao ima chalon birake lon risu yarani Dolly su fi hongladuna phamungda changduna hipkhre nimit kharani gi matungni korong bhagsu masik mangalga loinana taibangi sintha panglari Chekla singsu makok pongna thamogi wa paudam saduna amaga pukmen pauminari ngasigi numit asi chahi khudingi yumthong kayana haraungna mata bulakpa ngaijaba numitni ayuki yenda ngan basida thadoi amadi mamana leigi polangda yauriba sana machubu ngamjabi leina chamani pana yomsinduna laisak leichu helibi ithon thonbi sanari singa dubu Langla tinglaba yeto maduda paringsana lengli Diwani tagi ayuk asida thongzil khuding yalhawngai gi matawgum chanabi ama oina thetna bohnari Namidangi matamdana thawmai kaya thaladuna Sri Ram na mahaki loinabi Sitaga loinana Lanka gi Ravanbu maithiba piramlaba tungda mayum mai kai panglakpada harawba phongdoklibani hainari Kumhai yamba iramdamni Jati yamba leibakni amasu nungsi chanana leisaba poknafamni ima leibak Manipur Dolly di hogot panatri
ꯐꯃꯨꯡꯗ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯁꯦꯖꯇꯅꯤ ꯄ꯭ꯔꯦꯝꯅ ꯍꯣꯔꯦꯟꯗꯤ ꯗꯤꯋꯥꯂꯤꯒꯤ ꯃꯌꯦꯡꯕ ꯆꯠꯂꯨꯁꯤꯀꯣ꯫ ꯗꯣꯂꯤꯅ ꯌꯥꯏꯌꯦ ꯆꯠꯂꯨꯁꯤ꯫ ꯄ꯭ꯔꯦꯝꯅ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯒꯦ ꯌꯥꯕ꯭ꯔꯣ? ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯏꯆꯦ ꯄꯨꯔꯛꯀꯦ꯫ ꯍꯩꯠ ꯌꯥꯗꯦ ꯗꯦꯠꯅꯤ ꯀꯩꯅꯣ ꯗꯦꯠꯇꯕꯨ ꯅꯆꯦ ꯌꯥꯎꯅꯕ꯭ꯔꯣ? ꯁꯨꯝ ꯃꯥꯁꯨ ꯃꯌꯦꯡꯕꯗ ꯄꯨꯕꯤꯅꯤꯡꯕ ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯅꯤ꯫ ꯀꯣꯟꯅꯅꯦ ꯀꯣꯏꯕ ꯄꯨꯕꯤꯁꯤ ꯉꯁꯤꯗꯤ ꯌꯥꯗꯦꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯂꯤꯒꯤ ꯃꯣꯕꯥꯏꯜꯗ ꯋꯥꯡꯂꯦꯟꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯤ꯫ ꯗꯣꯂꯤ ꯃꯦꯁꯦꯖꯇꯨ ꯁꯠ ꯍꯥꯡꯉꯤ꯫ ꯎꯗ ꯀꯨꯏꯔꯦ ꯃꯤꯁ ꯌꯥꯝ ꯇꯧꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯤꯗꯪ ꯀꯣꯏꯔꯨꯁꯤꯗꯅ꯫ ꯗꯣꯂꯤ ꯄꯤꯁꯨꯃꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯃꯁꯤꯒꯤ ꯃꯤꯁꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯤ ꯍꯟꯗꯛꯀꯤ ꯐꯤꯂꯝꯁꯤꯗꯪ ꯀꯨꯝꯂꯒ ꯑꯃꯨꯛ ꯁꯝꯅꯔꯔꯣꯏ ꯃꯦꯁꯦꯖ ꯀꯥꯏ ꯍꯜꯂꯣꯏꯗꯦꯍꯦ꯫ ꯗꯣꯂꯤꯁꯨ ꯄ꯭ꯔꯦꯝꯒ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯅꯔꯤ꯫ ꯑꯩ ꯍꯧꯒꯠꯂꯒꯦ ꯄꯨꯡ 9 ꯇꯥꯔꯦꯕ ꯁꯨꯇꯤꯅꯤꯅ ꯁꯨꯝ ꯇꯨꯝ ꯂꯩꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯂꯤ ꯐꯣꯟꯗꯨ ꯆꯥꯔꯖ ꯊꯤꯡꯖꯤꯜꯂꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯁꯨ ꯃꯩꯉꯥꯜꯇꯅ ꯊꯜꯂꯤ꯫ ꯊꯥꯕꯜ ꯐꯔꯕ ꯊꯥꯖꯁꯨ ꯈꯨꯠꯁꯦꯝꯒꯤ ꯃꯉꯥꯜꯅ ꯀꯟꯈꯤꯕꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈ꯭ꯔꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯈꯨꯠꯁꯦꯝꯒꯤ ꯊꯥꯎꯃꯩ ꯊꯥꯜꯂꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯃꯉꯥꯜꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯏꯊꯛ ꯊꯛꯅ ꯉꯥꯜꯂꯔꯤ꯫ ꯀꯨꯝꯍꯩꯇꯕꯨ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯕꯇꯅ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏꯕꯅꯤ ꯂꯝꯕꯤ ꯁꯔꯛ ꯀꯌꯥꯗ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯩꯉꯥꯜꯒꯤ ꯐꯖꯕꯕꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯅꯔꯤ꯫ ꯑꯇꯤꯌꯥ ꯊꯛꯇꯁꯨ ꯃꯈꯣꯜ ꯀꯌꯥꯒꯤ ꯕꯝꯕꯨꯂꯥ ꯔꯣꯀꯦꯠ ꯊꯥꯗꯨꯅ ꯈꯣꯟꯊꯥꯡ ꯅꯥꯏꯅ ꯅꯤꯜꯈꯣꯡ ꯇꯧꯔꯤ꯫ ꯙꯣꯂꯤ ꯑꯃꯗꯤ ꯄ꯭ꯔꯦꯝꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯌꯦꯡꯕ ꯌꯥꯎꯔꯤ꯫ ꯄ꯭ꯔꯦꯝ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯑꯁꯤꯒꯤ ꯄꯥꯛꯁꯤꯗ ꯐꯝꯂꯒꯅꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯁꯤ ꯀꯨꯝꯃꯣ꯫ ꯍꯣꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄꯥꯛ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯒꯦꯠꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯐꯝꯐꯝ ꯁꯦꯝꯂꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯈꯔ ꯀꯥꯆꯤꯟ ꯑꯣꯏꯕ ꯃꯤꯅ ꯀꯌꯥ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯤ꯫ ꯄ꯭ꯔꯦꯝ ꯗꯣꯂꯤꯒꯤ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯅ ꯄꯥꯏꯔꯒ ꯑꯕꯦ ꯅꯪꯁꯦ ꯑꯩꯕꯨ ꯑꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯒ ꯀꯥꯏꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯗꯣꯂꯤꯁꯨ ꯄ꯭ꯔꯦꯝꯗ ꯌꯦꯡꯂꯒ ꯑꯩꯁꯨ ꯗꯗꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯗꯤꯌꯦ ꯑꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯗꯗꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯌꯥꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯐꯝꯗ ꯁꯤꯟꯅꯈ꯭ꯔꯕꯗꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯍꯦꯛ ꯑꯣꯏꯕ ꯅꯨꯃꯤꯠꯇꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯪꯕꯨ ꯄꯨꯔꯗꯧꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯗꯣꯂꯤꯒꯤ ꯀꯣꯜꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯑꯅꯤꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯇꯥ ꯊꯥꯗꯣꯛꯂꯤ꯫ ꯗꯣꯂꯤꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯋꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯄ꯭ꯔꯦꯝꯁꯨ ꯎꯔꯗꯨꯅ ꯄꯥꯏꯈꯠꯂꯣ ꯂꯥꯎ ꯊꯥꯎꯑꯣ꯫ ꯇꯜꯂꯦ ꯄꯥꯏꯅꯤꯡꯗꯤꯌꯦ ꯀꯣꯟꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯒꯦ꯫ ꯅꯨꯡꯁꯤꯗꯦꯍꯦ ꯑꯋꯣꯏꯕ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯁꯦ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯕꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯌꯥꯝ ꯂꯩꯔꯤ ꯃꯨꯛꯄꯗꯁꯨ ꯅꯝꯕꯔ 1ꯅꯤ꯫ ꯀꯣꯜꯗꯣ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯗꯣꯂꯤ ꯂꯥꯛꯂꯤꯕ ꯔꯤꯡꯗꯨ ꯀꯛꯏ꯫ ꯗꯣꯂꯤꯅ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯉꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯗꯧꯅꯤ ꯑꯩꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯃꯥꯒꯤ ꯐꯤल्मꯁꯦ ꯑꯃꯨꯛꯇꯪ ꯅꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯣꯏ ꯇꯧꯕꯅꯤ꯫ ꯄꯨꯜꯂꯨꯅꯨ ꯃꯥꯒ ꯄꯨꯟꯗ꯭ꯔꯁꯨ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯐꯥꯎꯖꯕ ꯌꯥꯏ ꯀꯩꯅꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯄ꯭ꯔꯦꯝꯅ ꯗꯣꯂꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯦꯁꯦꯖꯇꯨ ꯍꯥꯡꯂꯤ꯫ ꯋꯥꯡꯂꯦꯟꯅ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯔꯦꯍꯦ ꯑꯩ ꯂꯥꯛꯀꯦ ꯀꯣꯏꯕ ꯆꯠꯁꯦ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯂꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯖꯒꯦ ꯗꯣꯂꯤ ꯐꯖꯕꯤ꯫ ꯗꯣꯂꯤꯁꯨ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯈꯟꯕꯗ ꯃꯤꯄꯥꯏꯕꯁꯨ ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯕꯅꯤ꯫ ꯄ꯭ꯔꯦꯝ ꯃꯦꯁꯦꯖꯇꯨ ꯎꯔꯨꯕꯗ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯄ꯭ꯔꯦꯝꯅ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯅꯪ ꯃꯥꯒ ꯐꯤल्मꯒꯤ ꯅꯠꯇꯕ ꯀꯔꯤ ꯋꯥꯔꯤ ꯁꯥꯏ? ꯗꯣꯂꯤꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯄ꯭ꯔꯦꯝ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯑꯩ ꯃꯥꯒ ꯀꯩꯁꯨ ꯍꯥꯏꯅꯕ ꯂꯩꯇꯤꯌꯦ꯫ ꯑꯣ ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯖꯒꯦ ꯍꯥꯏꯔꯛꯏꯁꯤꯅ? ꯗꯣꯂꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯣꯕꯥꯏꯜꯗꯨ ꯃꯨꯜꯂꯒ ꯃꯦꯁꯦꯖꯇꯨ ꯄꯥꯔꯝꯃꯤ꯫ ꯗꯥ ꯄ꯭ꯔꯦꯝ ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ꯫ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒ ꯃꯥꯅ ꯁꯨꯃꯥꯏ ꯍꯥꯏꯔꯛꯄ ꯌꯥꯕ꯭ꯔꯅꯦ? ꯅꯪ ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯦ ꯅꯪ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯥ? ꯗꯣꯂꯤꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯤ ꯇꯧꯗꯤꯌꯦ
ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯅꯦ ꯄꯉꯥꯡ ꯉꯥꯡꯒꯅꯨ ꯗꯣꯂꯤꯁꯨ ꯐꯥꯊꯕ ꯉꯝꯍꯧꯗꯦ ꯈꯨꯗꯛꯇ ꯋꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯈꯤ ꯑꯗꯨꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗꯨ ꯊꯥꯗꯣꯛꯂꯤ ꯄ꯭ꯔꯦꯝꯁꯨ ꯗꯣꯂꯤꯕꯨ ꯁꯥꯎꯅ ꯌꯦꯡꯂꯤ ꯋꯥꯡꯂꯦꯟꯅ ꯍꯜꯂꯣ ꯃꯥꯏ ꯗꯤꯌꯔ ꯅꯪꯗꯤ ꯑꯩꯕꯨ ꯃꯤꯁ ꯇꯧꯗ꯭ꯔꯣ ꯗꯣꯂꯤꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯗꯤꯌꯔ ꯀꯔꯤꯒꯤ ꯃꯤꯁ ꯑꯩꯉꯣꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯉꯛꯀꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯈꯩ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯒꯤ ꯃꯔꯝꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯅ ꯂꯥꯟꯅ ꯎꯍꯜꯂꯦ ꯈꯔ ꯂꯦꯝꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ ꯁꯣꯝꯗ ꯋꯥꯡꯂꯦꯟ ꯅꯤꯁꯥ ꯀꯥꯔꯝꯕꯗꯨ ꯈꯪꯍꯟꯍꯜꯂꯤ ꯁꯥꯎꯅꯤꯡꯕ ꯁꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯉꯥꯡꯉꯛꯇ꯭ꯔꯤ ꯊꯨꯠ ꯂꯥꯎꯕꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅꯁꯨ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯅꯨꯄꯥ ꯅꯨꯡꯁꯤꯕꯒ ꯁꯥꯔꯗꯅ ꯄꯪꯌꯥ ꯌꯥꯕꯤ ꯅꯪꯅꯁꯨ